ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ CM ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯆꯠꯊꯈꯤꯕ ꯁꯤꯑꯦꯆ ꯑꯣꯄꯔꯦꯁꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯏꯟꯁꯔꯖꯦꯟ ꯀꯦꯗꯔ 3 ꯐꯥꯔꯦ, ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯁꯤꯟꯈ꯭ꯔꯦ꯫ Government social media take down tꯧꯅꯕꯒꯤ order force sizinaduna free speech violate tꯧbani haina PCI na phongdokre. CM Khemchana chayet nariba Laingang Jingi police outpost the yengshingani hairiba asida nungnangba phongdorakli. Tamenglong Mahur Lambi Sembal Loshindabagi THQSU VACC na Thabak Suba Hogerat Natraga Khungzang Pamra Hangdakli. Karimzari ISCOM News Meeting Tabri Papum Namapu Nishita Iringwamna Taram Nokshari Hauzik Pungzasi Uiba Pau Miam de Santong Pizari. Matam sangna Manipur state asida Maitei amasung Kuki community anigi marakta ungkhatnaba thokduna irang mayok naraba matung anirak suba oina ngasi ayuk Chief Minister Yumnam Khemchan Singna luchingba NDA government asigi team ama numit humnigi khongchatta lamdam asida santi amasung tangdu leitaba hanjillaknabagi achetpa wakhalon amaga loinana National Highway 37 Imphal Ziribam lambi da phauduna Ziribam district ki damak khongshan ba hokre. Ngasi ayu pung taret rom tabadagi khongshan ba hokhiba tim aduda Chief Minister Yumnam Khemchan Singna luchingduna BJP Manipur State Unit ki President A Sarda Devi MLA Nipan Singh Tongbram Ravindro Kongkham Ravindro Laurembam Rameshwar Dr. Sapam Ranjan Haikham Dingo Sanasham Premchandra Achab Udin Singh Ziribam District ki damag hayeng ayub anganbada Imphal thadoklagani hairi. Khongchat asi miyamna highway singda chetpa matamda kinariba asi koknaba amasung miyamda state asida santi hanjilakle haiba message piba khongchat amani hairi. Khongchat asigi manung chana CM na luchingduna National Highway asigi Laingang Pokpida leiba police outpost inspection tawraba matung Jiribamgi Ningthem khulda leiba district hospital gi fibam sing yangshingani amasung Lalang Khulda chatlaba matung Jiribam Police Guest House amasung PWD Guest House ta thungani hairi. Pawasina makha taraduna team masina hayeng numit yungba matung Jiribamgi New Alupur Naga Khulda tongan ba community singi luchingba singa unaduna Jiribamgi hauzik oiriba phibam sing amasung district asida santi amasung tangdu leitaba purakna bagi matangda wa khanagani hairi. Chief Minister Khemchana luchingba team asina April mangada Chandrapurda Interstate Truck Terminus amasung atay project sing sangabagi thauram sing saruk yagani. Tungda timasina Jirigad fauduna Assamgi Silchar-gi Rongpur Mayai Laikai da leiba Radha Mandap Mandir Laishram Khul Hailakandida Udarbon Constitution gi BJP candidate support tauduna election campaign saruk yaraba matung numidang wairam Ziribam halakani aduga team asi April 3 Ziribamdagi Kanglada chopper tongduna halaklaba yai haina pau asina phongdorakli. State amasung Central Security Forces singna state asida law and order ningthina leihanbagi pandamda insurgent singi activities sing namthana bahotna bagi manung channa ching amasung tampaki chingba mafam singda chathakiba counter insurgency operation da lalhoglup sing kedar sing phagat pangam khibaga loinana state asigi irang thokanba mafam singda security checks in thaurang sing lokhatba hokre hairi.
Official gi oiba paw amagi matung ina Technopal district ki Indo-Myanmar border da leiba More border town gi mafam singda state amasung central security forces singna chethakiba search operation da valley the best over insurgent group singi kedar mari fagat pangam kre haidi security forces na faraba miyoi sing adudi lalhoglup PLA gi kedar ni haiba kaisham sumanta maite chahi kunga manga tabungkhok awang leikai lalhoglup NRFM ga mari leina bani haiba angom somorjit singh alias nongsaba chahi kuntraga nithoi kakchen khunau awang khetri leikai lalhoglup KCP MFL gi kedar singh ni haiba yumnam nauba singh alias singsang ngamba chahi kunga taruk gwaltabi mamang leikai amasung khundrakpam shyamshan maitei alias mangan leiba chahi kunga manga ukhong sang mamang leikai Thobal district singni hairi Amaromda security forces singna state asigi chingnaba mafam singda search operation sing kansin khibaga loinana area domination sing chathari National Highway 37 Imphal Zaribam lambida pochai amadi passenger puba gari sing tek takaidana athingba leitana chathok chasin tawhanna bagi damak security forces singna Singna lambi asida akanba security measures sing lokhatuna ngarang lambi asida pochai puba gari chaniga humfu tara taruk asoi angam yaudana Imphal thunglakre hairi Masigi mathakta ching amasung tampaki district singda security forces ki anauba nakas amasung checkpoint chamaga tara taret hangdoktuna lambida achat aong tawba sing check tawkre afa apundi yaukhide hairi Mari Lainaba government authorities singna social media platform sing target tawraduna take down order thokduna government gi asoiba amasung aranba sing yauba content sing logthok handuna creators sing blog tawshin khiba amasung makhoi gi material logthok han khiba thokdok sing Press Club of India PCI na akanba maongda condemn tawrakli PCI na thadorakpa statement amaki matung inna asigumba executive ki thawong asi Indian Constitution gi Article 19 Clause 1 Clause A gi makhada fundamental right na piriba right to freedom of speech and expression asi thausadabani amasung Shreya Singhal VH Union of India case asiga mari leinana Supreme Court of India na pirakhiba Rai Praman ningthina leitaba constitutional restrictions singa mari leinaba sing online censure tawba yaroi haina thokiba judgment asigi mayoktani haina PCI gi management committee gi chairol asina fongdorakli executive gi thawong asi namfu safuni constitution gi mayoktani hairi ningsing bayai government na fact checker Muhammad Zubair amasung news outlet Politics amasung National Dastak target tawduna Facebook amasung hana Twitter haina khangba X singda anauba take down order sing issue tawrakhibani masigi mamangda government na March thada YouTube account 4 PM News blog tawki aduga ikoi dringaida 1.4 million followers sing leiba Politics National Dastak amasung Satiris Razib Nigam Singh Facebook page sing ITA ki makhada Indian law sing violate tawi haina maral siduna blog tawki hairi Muhammad Zubair na X ta fongdorakpagi matung inna Ministry of Electronics and Information Technology gi under section 69A gi makhada mahakna thagatpa posting nationwide oina blog tawre haina notification fangki hairi Government gi asigumba thawong asi mathang manaw naina National Dastakta chattaduna Tax Authority singda maral sirubagi damak YouTube da athingba thamlakhi hairi Government gi asigumba ka henba thawong asibu akanba maongda yaningdaba fongtokladuna PCI na authority singda citizen amasung journalist singbo ikai khumnaba Indian Constitution na ngaklo piduna thamliba Article 19 Clause A Clause 1 da piriba fundamental right to freedom of speech and expression ikai khumnanaba dabi tawbaga loinana government nang ngammi haibagi matagum maram chaba praman leitaba singda online censorship tawba ashina constitution violate tawbani haina PCI gi management committee gi statement asina fongdorakli
Ngasi ayuk Chief Minister Yumnam Khemchan Singhna luchingduna BJP State Unit ki President A Sarda Devi amasung MLA Nipan Galoinana National Highway 37 gi lambi de chatuna Ziribam District tamna Khongshan kiba Khongchan asigi manung channa lambi asigi Tamenglong District ki Tausem Subdivision gi manung chanba Laingang Pokpi da hangliba police station outpost yengshingani hariba asida Tatbung Village Authority na nungnangba fongdorakli Village Authority asigi formal representation amada Lengang Pokpigi police outpost asi Tamenglong District ki Tausem subdivision gi manung chanbada leiba police outpost ni Ziribam District ki manungda leiba natte hairi Hauzik Lairiba Lengang Pokpigi police outpost asida Jiribam district ke police deploy tauriba asi matam kuinadagi Jiribam amasung Tamenglong district anigi boundary da chayetnaba lairiba asi mami chaungna tahalle Karigumba Chief Minister amasung mahagi team asina police outpost asigi yengshinba matamda local community singi marakta misunderstanding sing thoktuna tension wangkhalakpa yawi hairi Manaba nungnangba asi Tausem Area Students Organization na fongdokladuna issue asi administrative singi asoiba kaya leibana maram oiraga thoklibani outpost asigi jurisdiction lana masakhangba tarabadi official land records sing lana chatkiduna chamamnaba laigani amasung nungshi chanana leiminaramba Tamenglong amasung Jiribam anigi marakta aphaba mari thamba warakani hairi Lubasina government ki tour program asi semdoktuna administrative clarity sing thamna bahotna biyu hairi Amaramda Joint Tribal Students Association JTSA nasu CM gi Jiribam Khongchet mang oinana Lengang Pokpigi police outpost ta changbagi program asi reconsider tawduna hauzik lairiba Jiribam amasung Tamenglong district anigi boundary gi chayetnaba asina tension lairiba district anigi marakta hena tension wangnaba thabak sing sinbiganu haina appeal tarakli Jandu Company Package 5 project ki makada kilometer Marifu Rom Sangba Tamenglong Mahur Road haina khangba lambi asi sembagi thabak sing hauramlaga inkumza lisinganiga kunmangagi me thadagi semba lepkiba asiga mari leinana Tausem Headquarters Students Union THQSU amashung Village Chairman Council VHACC Taushemna Deputy Commissioner Tamenglong da lambi sembagi thabak tha asigi taradagi haugera natraga khunja singna khongjang changsilakpa ngairiba haina akanba wafam sing thamlakre Mahairoi amasung khulgi organization ani asina Tamenglong dishida pisin kiba ayiba cherol aduda National Highway 137 Tamenglong Mahur haina khangba lambi asigi azura manaki kilometer yankai mariga dasmik amaga nipanga shino dagi hauduna kilometer marifu dasmik taruk ahum sino Mandia Faubagi Marak Asi Inkumza Lisinganiga Kunmangagi Me Thadagi Suba Lepkibani Aduga Project Asigi Package 1 dagi 6 Faubadi Housing Progress Lingna Tabak Suri Aduga Package 5 Oiriba Mapam Asida Housing Pauba Subidana Leiba Maramna Tamenglong dagi Taushem Taba Lambi Asi Cut off Tauduna Leiri Hairi Housing Nongzu Thayau Shilakpana Maram Oidaga Kunja Singna Chathok Sasin Taubada Tengnariba Kudong Chadaba Sing Yengduna District Administration na Hariba Lambigi Saruk Asi Tha Asigi Taradagi Semba Haubiyu Natrabadi Mahairoi Amasung Khulgi Authority Singaloinana Democratic Oina Khongjang Sing Changshinba Semba Sare Saba Loire Haina Fongdorakli Milal Kangleipakna Lol Amadi Mayek Chowkhat Hannaba Changsilakpa Khongzangi Manung Channa Ngasidi Master gi Yoghiduna Mahairoi Singna PhD Tawna Krabani Amadi Leshikon Community Semduna Ima Lolda Lolyan Yauhandana Mahairoi Kuding Magta Tamhanba Ngamkre Loinana Mami Kumhai Sumang Kumhai Singda Yariba Makhe Lonyan Logthoktuna Ima Londa Sananaba Yenghanaba Ngamhankre Ngasidi Imalon si awangba thakta asum changshilakli adubu laibag thibadi haukiba chechet March ki kunipan inkumza lising aniga kuntaruk numita Manipuri University MU gi auditorium hall da pangthokiba I Glam Manipur Miss and Mr. Junior Beauty Contest 2026 pangthokiba aduda jury aduna contested
nupi macha aduna mama lolda nganglubagidamag jury aduna contestant nupi macha aduda English ta translate taunaba hairakpada nupi macha aduna sorry hairakpada jury aduna skip taukibaga loinana mathangi contestant amag Kauthokibagi matangda Milalna IGLEM Manipuri Contest 2026 Silliba Organizers Singna Numit Manganigi Manunda Milalda Pau Pauraknaba Amadi Form da Yariba Chetna Kanglon Aduda Mamalon da Ngang Yadaba Haibagi Matangda Wakal Taminanaba Haikibagi Matangda Ngarang Chechet April Ahum to Inkumza Lisanganiga Kuntaruki, Nungtilpung Ama Makai Taba Matamda, Desam Head Office cha Milalgi President in charge Langoljam Nongmai Lembi Pangnam Thakaba Secretary General Amadi Deshamgi Oina Thaudam Shyamjai Secretary General Lakpok Lakpam Angaushna Secretary Organization Yauna IGLEMgi Oina Maru Oiba Organizer Ningthauzam Ongbi Purnima Kaisamthong Elangbam Lekai Imphal Westagi Masamagna Pau Paurakpadagi Ngarang Phaminakre Phaminaba Aduda Makhoigi Chetna Kanglonda Mamalon Ngangba Yadaba Haibadumadi Yauramdre Taubatabu IGLEM Manipur Contest 2026 Asibu Sinliba Organizer Amadi Jury Gi Maikaidagi Contestant Nupi Macha Aduda Mamalon Ngangba Loidringaida Skip Taukhiba Amadi Mathangi Contestant Ama Kauthokibadu Shinli Langli Basingi Maikaidagi Asoiba Ama Laikre Matungda Yariba Makai Shoidanaba Hotnajage Amadi Manipuri Lol Adubo Awangba Thakta Thamlibani Haiki Loinana Beauty Contest Numita Lamdam Sigi Mama Lol Bunushi Jaba Mioi Kayada Paukiba Nungaitaba Kudingmak Ngakpiyu Haiki Loinana Ngasim Milalamadi Deshamda Pau Pauraktuna Masana Yana Shinli Langli Basingi Maikaidagi Shoikiba Adugida Mag Ngakpinaba Hairakpada Milalamadi Deshamgi Maikaidagi Ngakpi Baga Loinana Matung Tarakpada Lamdam Sigi Lol Asibu Chaukat Nanaba Hotnabada Ekoipumna Magna Saruk Yaminasi Haina Yanaki Loinana Atuba Matamda Milalamadi Flex Kabliba Ichin Inau Singa Yana Kibagi Matung Ina Signboard Holding Advertise Banner Backdrop Kuding Magta Makada Thariba Mayek Tagi Mathakta Thariba Mayek Tuna Saruk Ahum Thokpagi Ani Chauhanba Hai Kibadu Flex Kabliba Ichil Inau Karadi Tabak Oina Pangthorakpa Ubada Yamna Nungai Adubu Tabak Oina Pangthokpa Watliba Singi Mathakta Milalgi Thaubi Singna Koina Chatuna Yengsinba Hauragani Milalgi Kongjang Asibu Lamdam Sigi Miyamnasu Sagatpiyu Haina Milal Kangleipa Secretary Publicity Shoibam Arun Miteina Thadarapa Cherol Amana Fongdorakli Youth Ministry Tamenglong Baptist Church na Sinduna Youth Hall Tamenglong Baptist Church ta Kingdom Culture haiba thimda Youth Revival Seminar ama March kuntradagi April 2 phawba pangthokre Resource person oina seminar aduda sarugyakiba Dr. L. Angshim Dangshawa IAS Deputy Commissioner Tamenglong ka Kingdom Culture wangang laduna seminar asigi ahobu numita sarugyaki Gaigongmai Gangmai Associate Pastor Rock Church Imphal na seminar asigi ani shuban numita resource person oina sarugyaduna The Call Out Ones The Call to Holiness haiba topic ta wangangki Seminar asigi aroiba numita Dr. Lungthang Guang Gonmai Associate Pastor Emmanuel Baptist Church na Bible and Culture Kingdom Creativity haiba topic ta wangang kibaga loinana seminar asida Tamenglong District ki Naha Chamarom Hena Sarugyaki Loshilakpada Maruba Paumo na Pizari Santi amasung tangdulay taba hanjilak na bagi pandamda CM Khemchana luchingba team ama nga si Ziribam gidamag Imphal thadokre.
मोरेदे चथकिबा सेच ऑपरेशन सिंगदा सिक्योरिटी फोर्सेस ना इंसर्जेंट कैडर मरी फारे ngaksenbagi thabak kansankhre Government na social media take down tawgnabagi order force sizinaduna free speech violate tawbani haina PCI na phongdokre CM Khemchana Singna Chayet Nariba Lengang Chingi Police Outpost Yengshingani Haiba Asida Nungnangba Phongdorakli Amasung Tamenglong Mahur Lambi Semba Loshindabagi THQSU VA CC na Thabag Suba Haugera Natraga Khungzan Pamra Hanglakli Pungza se phawbagi ISCOM news sandok chaba pau matanga shida rizare miding tabri bapum namakpo amukahana kharumzari